International Day of Persons with Disabilities Manipur ki mafum kaya da pangthoknakre. Amadi Aramam Bobina mangarak suba oina World Bodybuilding Championship ki title laukre. Kurumzari miyang tabi di mutaram uchari mapung pausing. Criminal case in the police na charge sheet matam chana thagalaktaba asina case kaya loishin mangamdabani. Criminal case matam chang dara amasung maraleba mi puthokpada hena khudung chana naba expert team na lamdam asigi lawyer simbolam jingbagi thabak haure haina Chief Justice Rakesh Ranjan Prasad na phongdokre. Manipur State Legal Services Authority amadi Manipur Judicial Academy na Indian Institute of Legal and Professional Development ka khosam naduna numit ini chathagadaba advocacy skill and mediation technique workshop Manipur High Court ke auditorium hall da hodopagi tharamda wafam si Chief Justice na phongdokibani numit ini chumna chathagadaba workshop hodopagi tharamada da Manipur High Court ke Justice N Koteshwar Sanjeeva Sasdeva amasung Kesh Nobina maruba miyesingwana saruya ke Chief Justice Rakesh Ranjan Prasad na Maralay tabamyoy amabo aranba bichana maram oiduna chairak fangkiba haibasi khwaitagi chawba crime makal amani haike. You would not be handling effectively, then the innocent person who is being prosecuted on the wrong charge, you may not defend him. And if innocent person is convicted, there cannot be a worse thing than this. So we do have a full team of 15 members of legal at the Institute of Delhi. They are engaged in it. They go to the different corner of the India. They train the lawyer. They sharpen their skin so that they, in better manner, handle the case. Basically, reason is that the police is not submitting charge sheet within time. That's the reason, main reason, which I felt. So, we have taken up the matter, PIL, and we are monitoring it. Handicap Development Foundation, Manipur Welfare Association for the Blind, Saksam Manipur Plan, amasung Manipur State Legal Services Authority na puna sinduna International Day of Persons with Disabilities. Ignisini tarataruk ngasi Manipur Press Club pangtokre. Achieving 17 goals for the future, we want hybrid team the Pantok Vetaram Adida persons with disabilities ke State Commissioner Dr. R.K. Kumarjit, Manipur State Commission for Women's ke Chairperson Dr. K. Sobita Devi, Amjugi President Wakemcha Shyamjai, Handicap Development Foundation Manipur ke Chairman Dr. C.S. Rupachandra, Saksam Manipur Plan ke Vice President Thangzam Sarat Singha, Manipur State Legal Services Authority ke Member C.S. Mumon, Welfare Association for the Blind ke President Y. Brajamohan Susarya ke Handicap Development Foundation Manipur ke Secretary General Dr. Sapam Jasubantana Santi Oiba Chakhotpa Khunai ama semgadaba honabada disabled singbu manaba thakta pukhatpa tangai fadi haike. Disabled singbu yaifa hananabagi damak sei khudingi United Nations na piriba team asi Department khaknatana CSO amadi Manipur da leriba mipum khudingmana saruk yaduna pangtolabadi mai papangamgani haina Manipur Commission for Protection of Child Rights ki Chairman S. Sarat Kumar na International Day for Persons with Disability ki thoramda phongdokre. Social Welfare Department na Government Blind School da pangthokiba thoram aduda takyel da leba Deaf and Mute School ki Headmaster K. Tuleshwar amadi Social Welfare Disability ki Deputy Director Dilip Kumar na sarukya ki Santi Kumar na haikibada disability ki hiram asida sarkar na sumaroiba thodang lodra makhoi ki department fawba hanglibani makhoi ki tungi punsida miyam ka mimana na hingba ngamnanaba masa masa gi talent sing adu yenglaga vocational training sing pangthopagi tangai padabalai haike. Health sector sida bhajan teachana matam jana machi chinjak chadna mahaku chef delivery or in the hospital da bhajana ngang delivery to handana tawragadi masigi almost preventive party yamna hena ngathokpa ngawgani. Tauromasiga mari lenana Fort Winter Disabled Mela for Inclusive Society numit humni chupna tera da leba tera primary school da pangtokre. Relief Center for the Welfare of Differently Abled Persons Manipur Amadi State Commissioner for
Persons with Disabilities Manipur amadi Northern Disability Institute Manipur ga khusamnaduna pangthokpa taramadda Persons with Disability Manipur gi Commissioner Dr. R.K. Kumarjit Relief Center for the Welfare of Differently Able Person gi hanagi President C.S. Opendro District Social Welfare Officer A. Kameshwar amadi PWD Manipur gi National Awardee L. Amarendra Sarmana tharoma pusing oiki Tharamaduga mari lenana Dr. R.K. Kumarjit na disabled singi tharom asi UNO na Inglisingmachamapan umudra tarukta lepnaraga Inglisingmachamapan marfu mathoidagi Equality and Opportunity haba team da pangthokpa hokibani haiki Social welfare tharaga social welfare PWD raga tender taraga mo semba dawli paisa maktudi social welfare gi minda tharpo ramodo mali adu hujik ku paisa du khadai lai ba khanjade sumna tawna paisa di thai pajana tawi adu different adu atopa state khara highway in ba mathau to min state khara gi di amuksu hajanana thai utilization certificate yaudra ba thai Bisnupur District ki Kumbidasu World Disabled Day ki tharam Society for Disabled Person Manipur amadi District Social Welfare Office Bisnupur ga khusamnaduna Kumbi Bazar da pangthoke Aikoi amatani humanasi punna khenaba thamdana haiba wakhalon da pangthokiba taramadda District Social Welfare Officer L Binod na Disabled singbu aikoi khudimana luna chana tawbiduna makhoi bu loina bigadabani makhoi sipukning hantaba wakal khalaloidabani haina phongdoke Taramadda chatpangamdraba miyoi amada tricycle amasu PK. Amarobda numit asiga mari lenana RIMS ki Blood Bank da Welfare Association for the Blind Manipur, State Blood Cell NHM Manipur, Handicap Development Foundation, Lions Club of Imphal Greater, IHBT RIMS amadi NSS Unit Biramangol College Sawambunga kusamnaduna awareness cum blood donation camp ama pangthoke. Bank miyoi sina achumba tawbi harabasu miyoi kayana percentage lauduna sel kaitho kaisin tawbagi chang wangkhalagli hainaragli November gi tang nipan gi numidang da Bharat ki Prime Minister Narendra Modi na hanagi lupa chamanga chapi amadi lising chapi not chanaroi haina lauthokraba matungda miyoi kayana bank ta paisa thamjinba amadi lauthopagi thabak chathanaragli paisa thamjinba amadi lauthopagi thabak asi hanadagi hena miyamna awaba mayoknaba hengalagli Bank ta paisa thamjinanaba honabada miyoi amana numit humni marini matam mangbai yaunare Bank ta paisa thamjinbagi thabak asida miyoi kharana cinema ticket kala bazar tawbagi mawngda thabak chathabasu yaure hairi makoina miyamgi queue da lepsinduna miyoi tara kungi bank account number pairaga paisa thamjinbagi thabak chathari asigumba thabak asi chathaba matamda lupa lakh amada lising ani dagi lising manga fawba lawi thabak asi mapungoina nupi singna chathai Nakal amaromda bank ki authorities singna niyom chumna miyamda paisa fangananaba awaba kaya khangduna honari harabasu miyoi kharana anoba lupa lising ani chapi chamanga amadi chama chapi note kaya paiduna ariba senfam dagi anoba senfam da onthopagi thabak chathari masida makoina chama da lupa tara dagi lupa kun fawbugi chang da lauri miyoi amana masagi bank account tagi nomada lupa lising ani dagi lising manga taruk tagi hena lokthokpa ngamdri Piba masida matau karamna miyoi kharana anoba chatnaraba lising ani chapi amadi chamanga chapi not lupa lakh kaya kaya paiduna karbar chathariba asi kadai dagi no haina maike kaya dagi hangnarali Bank singna niyom chumna thabak chathai hariba thabak adu tasengna niyom chumlibra haiba adudi kanana su yengshindabana micho miyamna hena awaba mayoknabagi chang hengalaklabra haina miyamna chingnaba faunari DM College Campus Manung Dalaiba Association of a Premier State College Senior Manipur gi Office Maina Tumna Chakre Taudo sing asi numida wara pung tarum tabada thokibani mai chakuna maram oiduna association gi polam kaya yauna office asigi chokidar oiba androdagi fan jobam ingo chobagi kasu tumna chakre fire brigade na kanana bohona rabasu polam khudimak maina tumna chaki association gi member amana mai chatringai ngahaki mamangda mafam asida pensioner singi mifam phamnami mafam adu makoine hek thadokhiba ikan kanadana mai chaklakibani mai asi kanagumba miyoi kharana atamnana thaba mali mafam asida electric ki khudong chabasu leite haike masi kanagumba kharana intentionally la ega ikoi thok khibaga mochang erga masi kai ko yam swiftly kai tharaga laksalameli sakhibuma Tawyel da laiba Government Polytechnic ki Boys Hostel da khana chenabagi thaudokta asopan yaunare thaudosi ngarang namidang pung 8 minute kuntra chapadagi tara pawbi manung da thokibani
ISTV News na tawdok thofam dagi fangba pawgi matong ina boys hostel da leiriba mahiroi amagi phone mamugi tawdok ta chingnaba leibadagi makoina chingnariba mahiroi adu laknana ba haibada MSF ke advisor ni haiba mioi taret nipal lakki hairi wari sanabada tawdok adugi matangda vap tanadabadagi khut thoknabada mioi khara aso apan nangki car ama yauna gari macha adisu akai atoi thokre tawdok adugi matungda ngase pung 12 rom tabada MSF ki thomi 10 rom Thomi Kuntra Rom Laklaga, Boys Hostel ki pot chay Chakaibaga Luina Kada Chenaba Tokpadagi Polytechnic Mahiri Nipan Sole, Taudo Puyaning the Bafondutuna Mahiri Singna, get the work at me from Pamduna MSF Janglo Payaro Haiduna Kolaukaya Lauki. Amaronda Taudo Matanga MSF na Singdo Pajerol Tadorali. Lubasigi Publicity Secretary N. Jugeshwarna, Government Polytechnic the Labour Boys Hostel the Irang Tole Haiduna, Asim Prem Kobamio Amana Pau Pirapadagi, MSF ki volunteer Karamapam Aduda Junction ki Security Amadi Hostel gi Warden gi Ayaba Lauraba Matunda, Mayri Singyaw na Mipam Ama Pangtotuna Nongalaga, Principal Yauna Amuk Hana Mipam Pangtotuna Warep Lomina Nabau Yanake, Volunteer Sing Aduna. Thorakpada first semester tamba Mahiri Karana Maya Kaba Chinjak season Raga Atiba Wahaiwata season Rapadanatana Kut Taraki Makogi Maikadegi Mi Sibaya Bakulai Fauba season Ake Maduda Mahiri Kara Asopan Nanke Asigumato and Indaba Taudosi Makat Chak Thorakanaba School Authority Amadi Guardian Singna Tang Manga Pawi Marunda MSF that Laktuna Wakal Taminaragadabani Heidi UNC na Chatariba Economic Block at Asi Achumba Kongtang ni Haina Senapati ADC gi Chairman ML Makshan na ISTV News na Fungdurali Mahana Makata na Nagagi Lambu Sada Hills Pitok Pahabisi Kanana Su Yabangam Loy Sada Hills ki Matang da Warashin Purakshi Harvadi Sada Hills ki Manung da Ledibat Naga Amadi Kuki Singi Marakta Wari Sanaraga Purapangam Gani Haike Hojiki Sada Hills da Lediba Dimanta Riba Mi Sinduna Aduda Lediba Naga leaders Jahi Kamurum opposed Horaga Lapa Memorandum Kamurum Iraga Lapa Makoi Budikri show post Hodraga Moina government pressure people to cut on the Jumloi Paminaraga Tanaminaraga Tauboda Adum Lushimba Yabasu Karile Habidusu ways and means today Adum Lakanehana Kale Aduna Mukoina Akoi Naga leaders in the Jumbaya Lambaya Mohi Mamandi Adubu Naga Shinji oppose Oraga Lebrina. Opposed over me to that Chalaga. A queen demand over Bushe, no Kirigidamata Yade. Ya Virona, Sum Leminashina, as a trouble, as a Christian. Haina Lapakanda Tanabayaba, Nanabayaba Sulegudra. Adu Moina, Adugumba Sola Lataduna, Asumaina Makoina, Akogi rightly. La Mashidi Shorna Pibni. Akoina Dum Levi, Habagumbagi Wahalda Lebushe. Masidi Mukogi approach to Karalana, Idiadumai Lawi. Sada Hills ki Councillor Singh resigned Tauraga Sarkana Sada Hills Hector Pirakadavanate, Mite Amadi Nagasingi Marakta Lainariba Mari Asigi Matang the Su Chairman ML Makshana, Wafam Kaya Makatana Tamlakli. Mitaiga, Nagagi Chumadi, Mitaiga Nagadi, Ahalsina Habagi Mutumini, Mitaiga Nagadi, Dispule Pamtoe, Kana Pamtoe, Adubo. Moduda Kukina Laga, Kana Bududi, Jumde, Habidu Akogi, Almasina Habagi Mutumina Ayaduma Laujabani. Jose UNC na Chatariba Economic Blockade ki Mayota Imphal Iski Pungdomam da Apunba Club Amadi Maira Paibigi Thongmi Sina Imphal Ukhrul Lambigi Pungdomam Lamkhai da counter blockade Chathakre. Kongjang Asida Fagalapa Polam Singh Yanaba Puraklaba Matungda Mapu da Sinakhinaba Mafam Chana Thamli Haina counter blockade Chatariba Singi Makaidagi Khangalakli. UNC na Chatharaliba Matam Kataba Economic Blockade Asigi Mayota Ngasi Kakching Lamkhaida Lamdam Adugi Miyam na Chandel Districta Pushin Khigadaba Polam Kaya Faduna Pushilhan Khidre. Manipur gi Miyoi Lak Kuntaret Kunipan gi Mayota Chatariba Economic Blockade Asigi Matangda Blockade Kauriba Lumna Khantaba Chungani Haina Protection and Preservation Committee Manipur na Thadrokpa Cherol Amana Khangalagli.
अमरोमदा इकोनॉमिक ब्लॉकेट की खुदोंचाब लौरगा दुकान फमदना पोट योलिबसिंगना लौनिंगबा ममलदा लौरिबा असिना चिंगबा कया असिना लमदम असिदा लेरिबा लेता लायरा कयादा अवा चैथेंग पीरी लमदम असिदा लेरिबा लुप खुदिंगमंगना तौनरिबा प्रोटेस्ट खुतौ असि कदाई फावबा चुमलिबगे हाइबासि खंथबा मतम ओइरे हाइरी मणिपुर मियाम की खलगा यूएनसी ना हौजिक चथरिबा इकोनॉमिक ब्लॉकेट हांगदोपियो हाइना इचमना अपील तौरली ngasi इचम की ऑफिस ता पांगथोखिबा पावगि मिफम अमदा प्रेसिडेंट एन राजेंद्रना अपील तौखि पावगि मिफम अदुदा इचम की पब्लिसिटी सेक्रेटरी एम्बिशन सरुयाखि प्रेसिडेंट एन राजेंद्रना यूएनसी ने चथरिबा इकोनॉमिक ब्लॉकेट असि था अम हेंजिलले मसिना मणिपुर की मियाम खमथेंगना अवाबा पीरे यूएनसी ने मखोई की ओइबा पांदम फंगनबा लेमिनरिबा कांगलुप कुंथ्रागा तरेट रोमबु खुलाई ओइना सिजिनबा तौबिगनु इकोनॉमिक ब्लॉकेट असिगी नुंगदा लेइबा वाफम करिनो हाइबा मणिपुर की मियामना खंगबा ngaktani masina maram oidana phurupcha singi marakta thajanadaba hengathale मणिपुर गवर्नमेंट अमदी यूएनसी ना अतुबदा वारसिन पुरंगनबा होनबना ख्वाइदगी अचुब खोंथांग ओइगनी हाइखे गाड़ी मई थारबा पोट मयाम चिंदरग थमबा थुगायरबा मी सोंगनबा यार फावबद स्टेट गवर्नमेंट ना काउंटर ब्लॉकेट तौरिबा मियाम सिदा ngasi फावबद करिगिनो अपील अमा फाव तौबिदबन तसेना काउंटर ब्लॉकेट तौबसी मणिपुर गवर्नमेंट की अपाम लेबजाला अखोय मसेन हातोकनन मसे मणिपुर गवर्नमेंट की अपाम लेबजाला जगह जगह काउंटर ब्लॉकेट लाइसे मसिदा मतिक चाबा सपोर्टी थंबिरकांदा अमरोम मणिपुर की प्रजा वारीबसे अखोई प्रजा कुंथ्रागा तेनिपा निफु मणिपुर खुंदारिबा प्रजा खुदिमक लोइना वामिनरिबनी अदु नखोई काउंटर ब्लॉकेट तौरिबसे मसि तौबिगनु नखोई गिदमते अखोइना अंगमबो होनरी अखोई काउंटर ब्लॉकेट तौबिगदमते अखोई ngasi मखोई फारगे अखोई जेने थमिचिनी अखोई चपचाबी एक्शन लखकनी प्रजा गिदमते अखोई लेदि हाइबा ngasi बाउद मरोन थोक्तबसे मसिदि इसमना कंडेम तौई अदुना गवर्नमेंट अमा लई हाइबगी लेंगाकसे काचिन कोया थुंगना अमुक्तंग फंगनबियु प्रजासिंग इंग चिंगना लेहनबियु पब्लिसिटी सेक्रेटरी एम्बिशन सदई हिल्स की मतंग यूएनसी अमसुंग मणिपुर गवर्नमेंट का थेंखांग कयारक्ता एमओयू सही तौनख्रे मखोई मेमोरेंडम मेमोरेंडम कया पिसिंखिबा लेख्रे अदुबु गवर्नमेंट हाइखिबा वाफम थबक ओइना पांगथोक्तबदगी इकोनॉमिक ब्लॉकेट असि लाको ओइरंबा याई हौजिक ओइरलिबा फिबम असि कांगलुप नाइबा इरांगलोमदा चटखिदनबा मरि लेनबसिंगना थबक पाइखकदबनी हाइखि गवर्नमेंट मणिपुर अखोई सुमनगी इमा इपानी हाइदुना गवर्नमेंट की दायित्व पूररिबा चीफ मिनिस्टर अमदी मागी कैबिनेट मिनिस्टर सिंगना ngasi ब्लॉकेट तौरिबा अखोई यूनाइटेड नगा काउंसिल दा ngasi फावबता वारी साननबा कौद्रिबा सिक्रिगिनो मखोइनदी गवर्नमेंट मणिपुर ता बंद तौबा अवाबनदी प्रजा अखोइना वाजारिबा मसी से येंगले हरगा यूनाइटेड नगा काउंसिल नसु मयांगी अवाबी येंगले हरगा अथुबता ब्लॉकेट से लिप तौबिननबा हाइदुना इचमगी माइकैदगी सुमु अयकना हाइजबनी ओइनाम केंद्र की बीजेपी की मिरेप ओइगनी हाइना सेम सारिबा राधा किशोर की पॉलिटिकल कॉन्फ्रेंस केंद्र असिगी मनुंग चनबा ngaikong खुलेन ग्राम पंचायत पांगथोखरे पॉलिटिकल कॉन्फ्रेंस अदुदा एल राधा किशोर सिंह बिष्णुपुर की जेडीओ ओइरंबा एस देव सिंह मुसु की प्रेसिडेंट ओइरंबा हेमंत अमदि लमदम अदों की मियोय क्यान सरुक याखि एल राधा किशोर बु ओइनाम केंद्र की मिरेप ओइना थागतुना चाखोट केंद्र अमा ओहेलसी हाइना कॉन्फ्रेंस अदुना वारेप लौखरे सेनापति डिस्ट्रिक्ट की लाइदा नौना साबा प्राइमरी हेल्थ सेंटर ngarang सेनापति की एडीसी की चेयरमैन एमएल मार्क्शन हांगदोखरे थरमदुदा सेनापति की चीफ मेडिकल ऑफिसर डॉक्टर लोडी न चिवमियो क्यान सरुक याखि ममा लेबा की दमक थवाई थाखरबा इंडियन आर्मी सिंगी मफमदा इकाई खुमनबु उत्पो ओइना हाना मेजर जनरल ओइरंबा सोमनाथ झाना था तरे की मनुंगदा साइकिल दा किलोमीटर लिसिंग तरानिथोई थौदुना लाकिबादु ngasi मनपुर दा थुंगलखरे मापो हराव तयामनो ओपगी थरममा मंत्री पुखरीदा लेबा आईजी असम राइफल्स साउथ सैनिक स्कूल एलुमनाई एसोसिएशन सिंधुना पांगथोखरे मांगना इंडियन आर्मी वार मेमोरियल सेमेट्री अमसुंग मोइरांगे आईएनए फाउबा चलुरबा मतुंगदा हयेंग इम्फाल थादोखिगनी मथंग चही की अंगनबा सरुकता पांगथोकदोरिबा 13 सुबा मणिपुर विधानसभा की इलेक्शन दा साइकुल असेंबली कॉन्स्टिट्यूएंसी की NPP की मिरेप ओइना CH अजांग खोंसाई थादोलगनी हाइना ngasi लाउथोखरे कॉन्स्टिट्यूएंसी असिगी मनुंगदा लेबा खोंसाई कम्युनिटी सिंगी ओइबा मिफम कयारक फमनबा मतुंगदा महापो NPP की कैंडिडेट ओइनबा वारेप खिबनी कैंडिडेट ओइगदरबा अजांग खोंसाई की लांगोलदा लेबा युमदा खुलगी चीफ सिंह अमदी पार्टी की मरोइबा मियोय कया यावबा मिफम अमा पांगथोखे मिफम अदुदा पार्टी असिगी स्टेट प्रेसिडेंट थांगमिलियन किपगेन अमसुंग वुमेन फ्रंट की प्रेसिडेंट सत्यवती देवी अनिना कांग्रेस अमसुंग बीजेपी हारिबा पार्टी सिंह असि मियामना गुन खंगलबा बहाव खंगलबा ngaतनी
अफबा मगुन लेबा सरकार अमा सेमसी हाइबा तारगदी अखोइना तंगाई फदना पार्टी सुहोंबा ताबनी हाइना फोंदोखी पार्टी असगी स्टेट वर्किंग प्रेसिडेंट ओइबा सीएस अजांग खोंसाइना इम्फालदगी किलोमीटर कुंथ्रागा मंगा रोम चलगा लेबा साइकिल असि मियामगी मिहुत ओइरखिबसिंगना करिगुंबा हिरम अमतदा मियेंग चंगबिदना लाखिबना कॉन्स्टिट्यूएंसी असि हौजिक फावबा मनिंग हंदुना लेदी हाइखी भारत सरकार हाइबा तारे बीजेपी एट द सेंटर कांग्रेस की स्टेट लेरिबा करी तौरी थाव फंगदे चानबो थाव थुम कयमता फंगद्रे प्रजासी पूरा अनाबमा सीगेन लेरबा आईसीयू दा थरो थरो ओल लेरबा कनामतदी यिंगबिदबुगुम मणिपुर की प्रजा लाख कुंतरित से हुजिक लेई MPCC की एक्स सर्विसमैन सेल हांगदोखिबगा लोइनना ऑफिस बियरर्स इन कंट्री रिटायर्ड लेफ्टिनेंट कर्नल एम रंजना सेल असगी चेयरमैन ओइगनि हाइना जेरोल थादरोली पावि मरतन अतेंबा ब्रेक अमता Constipate sizinabana manung zanba nuwaitaba constipation problem kohon mangami ikan tanba maham sadaba singbusu kohon mangami nomada tumam daida lumbu saba ising glass amada chamas ama natraga anida thadaraga sizinabiyu constipate Pain relief ointment, khwang naba, ok sikpa, tang sikpa, khung naba singda sinaba yarba, lipsa putna puthok saba Oza. Panacea Coaching Center, New Chakon, the best and the only trusted coaching center in Imphal. Admission open revision course for SSLC exam starts on 10th December. 10th foundation course classes 6 to 10 starts on 21st December. Our toppers of 2015 are 3rd position Victoria Ngangum, 4th Esther Mija Anoli, 9th Neha Jain, 11th Francis Kaisam, 19th Edayananda, 20th Viswanath, 25th Jates Project. Jolip, 100% natural syrup. अमसुंग कैप्सूल यू थकपदगी ओइरकपा अवाबा चैथेंग हकचांगी लिवर सोगलकपदगी कुचू सेंगक्तबा हकचांग सोगथरकपा तुम्बा चाबा यारक्तबा खोंग हांबा नुंगायरक्तबा सिंबु फहनबा ngamba amata ngairaba upaidi Jolip syrup अमसुंग कैप्सूल डायबिटीज सिंगिदमक्ता Jolip कैप्सूल चाबियु Beneath 100 meters from the earth's surface, naturally filtered through sailing stones, pure, clean and healthy water. Break matungda tarang uksari Lilong amadi wangoi kendra gi marakta Imphal Turel mathakta saba lefrakpam makha lekai gi thong ahai bi asi inglisani subna taretagi semjindana leirapa adu Lilong kendra da BJP gi mirep oigani hariba Muhammad Antaz Khana achangba sempham pudoktuna sembi bagi damak lamdamadong gi miyamna harau tayamna opagi thorama ma pangthokre lefrakpam makha lekai dagi Thaunawjam Chandra kobo miyo amana thong asi ningthina semjin birabanina miyamna chatok chashin tawbada khudong chadaba kaya mayoknaraba adu koklagani haike Manipur Sarkar na Wangoi Kendra Manung Chanba Samuro Amadi Thongkhong Lakshmi Nagar Bazar Nagar Panchayat pu Municipality gi thakta ongkhalagani haiba taramna oi Panchayat ani asi Municipality da ongkhat matamda Lilong Nagar Panchayat su yahun biu haina ex MLA O Joy na hari wafam asi BJP gi officer Paumi Singa Unaba amada mahana phungdokibani Paumi Singa Unaba aduda Lilong Nagar Panchayat ke chairperson N Gitabali Vice Chairperson Arambam Omila Amadi Councillor Kayasu Saryake O Joy na makha taraduna Lilong Nagar Panchayat asi Panchayat singi manungda ariba Panchayat amani Imphal Mayoga nakna leriba Panchayat asi Kanthok Lamlaga Samuro amasung Thongkhong Lakshmi Bazar Nagar Panchayat anibo Municipality da ongkhatkani hariba si Rajniti gi achan miran naiba thawong mali masi pende Lilong Nagar Panchayat asi Smart City amadi Satellite Town gi asa tawba yaba mafam amani Panchayat asi mifam amana Manipur gi Chief Minister su aiba jerol pisingkhrabani haike Agui hairiba kogi Lilong agui Nagar Panchayat si sisu agui small kanoda municipal council noina koi wongkhat pina ba government da apin tawi adugo loina na agui ani locally du am pai adu koi local rom tawi adugo
ꯑꯗꯨ ꯅꯠꯇꯕꯗ ꯌꯥꯝꯅ ꯔꯥꯖꯅꯤꯇꯤꯒꯤ ꯊꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯉꯒ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯉꯁꯤ ꯀꯥꯎꯟꯁꯤꯂꯔꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯁꯤꯒꯤ ꯗꯥꯕꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯗ ꯇꯧꯔꯤ किडनी अनिमल ट्रांसप्लांट तौबा नतना अतोपा उपाय लेत्रबी सुनगी चही मापनलोम तमक ngairibi nupi macha amagi marabak tamba ngamdaba fibamda leibadagi miyamgi thawzal ngairi Tamenglong ward number 2 dagi Elizabeth Kobi nupi macha asi RIMS ki urology ward ta hauzik operation tawbada changadaba senfam sing puthoningai leitabadagi mabokna media ki thongda lamdamasigi puchel charoba miyamgi thawzal diragli Elizabeth mahaki apopa amasung apopi animana hundok lambadagi mabok selemna yolakhibani Miyam ki tengbang ka loina na RIMS ki hospital da layang duna layri binupi macha ase minusi ka loina na ngasi TG High Secondary School amasung MSU anigi maikay digi angama mateng pangkre Selem na macha sang na yukcha rakhibi masugi damak mateng pangbirak pagi damak thagat pa phungdorakli Badagi dum zembada na hosik pha hidak to hosik pha magi phaba thengna dre sumba ko adu amada jenge satlaga thengna dre aduna hosik so kai ngambam khai jenge mi kana so pangbi bu laite hosik pha se ma ai na ngambam khai jenge da ngasidi talure ma ke condition se habda ai so ware Kairao Kendra ke MLA Karam Thamarjina Kiamgai Muslim Arapji Gram Panchayat ke ward number 3 amadi 4 gi miyamda National Food Security Act ki priority amadi AAY gi card sing phangandabagi matangda ngasi wakan mi fam chathabaga loinana MLA boycott tawre haina lauthokre tungda kholaw kaya su lauke Kundrapam Kendra da BJP gi mirep oigani haina sem sariba hanagi minister Konsam Tombagi tangkhamda leba mayumda ngasi Kendra asigi oiba mi fam amma pangtopaga loinana level card yanthong na bathabak pathakre tharomadada Kundrapam Kendra BJP mandolgi president NG Boyai amadi lamdam adugi masakna ba myoy kya su saruk yakhe Manipur State Sumang Lila Council na sinduna tha asigi tang tara taretagi ningtham kumai iboyama Sumang Lila sangnen da pangtolagani haina council asigi lifetime secretary SS Hemantana Pawwi mifam amada pungdokre Pawwi mifam aduda council gi president Purnima Silaima amadi atay member kaya su saruk yakhe Purnima Silaimana ningtham kumai asida Sumang Lila gi maramda khananenaba artist singa miyam ko unaduna wari watai sabana chingba thorum kaya su pangthonaba sem sare haike SS Hemantana Handak pangthokadarba ningtham kumai asida Lila party taramari na saruk yagani masigi manungda anidi nauna lingkhatpa party ni kumai asi hena fajanaba miyam ga tathok tasin tawgani haike Miyam na sanagi ngagi party haina hena khangnaba iramda Manipur Artist Association imagi handakta nauna puthokhiba Lila pakhang number 1 gi chamarak shuba so ngasi nungthil Thawal district ki manung chanba Sengmaijinda utre so asigi mari lenana pangthokiba achamba thorom amada Lila asigi co-producer M Tombana Sumang Lila bu pamjaba miyam na party asida piriba matengi damak thagatpa phongdokhi matungda su khunai amada apaba awonba puraknaba honabada achoba medium ama oiriba art asigi hena faba Sumang Lila puthoknaba honabada miyam na tengbang biu haina phongdokhi pakhang number 1 Lila asi sanagi nga ikiba okram kunjo na ibani amadi Git Chandra Chongthamna lamjing lamtakpani Saburo amadi Thongkhong Lakshmi Bazar Nagar Panchayat anibu municipality ki thakta ongkhat pirakpabu ngamkhai leitana thagale haina Wangoi Kendra da kayarak hana mirep oikraba Khadian Village Industries Board ke Vice Chairman S Achobana Palace Compound leba mahaki mayumda pangtopa Pawwi mifam amada pungdokre Pawwi mifam aduda councilor kaya susaruya ke S Achobana municipality ki thakta pukhalakpa asiga mari lenana wafum kaya pungdokhe Chief Minister na athuba matamda masi notification na singba thopirakanda anoba siafa sunama hapinaba haidna isagi tartagi madugi honorable Chief Minister gi punung chingsinjari Ngasi Nauria Pakhang Lapa Development Committee na sinduna Nauria Pakhang Lapa Kendra gi manung dalaiba Laurembam Lekai Community Hall da lakadriba taramata shiba Manipur Bidhan Sabha gi mikal ga mari lenana Dr. Sorai Samanau Ton Singagi Nomugi Oba Anoba Nauria Pakhang Lapa Kendra Habasida Khananenabagi Tharamama Pangtokre Tharamasida Nauria Pakhang Lapa Kendra gi manung dalaiba tongan bamyoy kyana saruk yakhe lakadriba taramata shiba assembly election da candidate ama oina puthoraliba Dr. S Manau Tona Manipur asi issue kaya na thalabalamdam ama oire maramaduna issue sing asibu kohanba
ꯍꯣꯠꯅꯕ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤ ꯄꯥꯛꯇꯛꯅꯅ ꯁꯤꯟꯗꯣꯛꯄ ꯃꯊꯧ ꯇꯥꯔꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯀꯪꯒ꯭ꯔꯦꯁ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤ ꯂꯩꯉꯥꯛ ꯍꯩꯇꯕ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯒꯤ ꯈꯟꯗꯕ ꯏꯁꯨ ꯑꯃ ꯊꯣꯔꯛꯄꯗ ꯏꯁꯨ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯕ ꯍꯩꯇꯕ ꯂꯩꯉꯥꯛ ꯑꯣꯏꯔꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ ngarang numidang pung 9 lom chapa matamda Rajbhavan mamangda leba waiting set mapada puba ISTV network ke maroiba optical fiber line sakhangdaba miyoi kharana kathalamle optical fiber line asi Imphal manungi danatana Senapati district Thawbal district amadi Chandel district yauna puribani security na kungna leiriba mafam amadi mainga na thaliba mafam asida matau karamna optical fiber line asi kathalamibano haiba chap chaba kamangamdri I pau yauna tongan ba maruiba program kaya sandoliba network asigi line kathalamba haibasi miyoi kharana atamnana chathaba thokshil oiramba yabagi chingnaba lei masigumba phataba thabak tobasing asi kanagumba singna thengnabirabadi ISTV network ke telephone number 0385245956 natraga 0385244504 da pau pibiyu haina network asina khangalakli Writer Club Nambol Manipur na sinduna ngasi Public Theatre Hall Nambol da Salam Santibalana iba cyclone gi saktam amadi chumthang gi machu ko walarik ani phongkre tharamadu da Lok Sabha gi MP Dr Maina Writers Club Manipur gi Vice President P Braja Mohini Devi Commissioner K Radha Kumar na mathang sina Chief Guest President amadi Guest of Honor oina saru yake Professor N Aruna amadi Dr N Priyobrata anina Ladik ani asigi maramda nainake MP Dr Mainana handak Prime Minister Narendra Modi na lupa chamanga chapi amadi lupa lising chapi chanahan khidabagi matangda wafam kaya phungdoke man hai matamsida pachari sam chapi akai chapi amasung seniak khara leiriba mayam si marang kaina koi phangado mali lising chat ani chapi na masamadi we are very much against this akoina black money amsung corruption things here na haina kutamda National Health Program Thawbal gi makada Community Health Center Hairok ta ngasidagi pukning wakhal gi anabagi OPD hangdokre aroiba thangza numit khudingi hangadaba OPD asigi ngasi ahauba numita District Hospital Thawbal gi Psychiatrist Dr K Robindro Dr A Ranita amadi atei staff kayana saru yaduna Hairoki akoibada leiba miyoi yangkai mukta laimbagi khudung chaba phanganke Dr. Robindrona, Pungning Wakal Gilaina Naba, Mui Yumtong Ayamada Lazarabasu, Miamna Layang Asi Angau Bagi Laina Haina Lana Kanbana, Mui Kaya Layong Asi Losindona Tamne, Kanagubana Layong Asi Layang Bapam Nabasu State Kioina District Singdasu Layang Bagi Kudung Chadaba Fang Davana, Anaba Kaya Amadi Kudong chadwa kaya payong nari maramaduna district singdasu physical health ke doctor amamam thambirabadi Jenims amadi rims da patient kaya leidiba asisu khara makhaidi hantahanba ngamgani haike Advance Christmas ki thorom amang asi hangang kendra gi manung chanba Nagaram Community Hall da pangthokre thoramadu da kendra asida Congress ki mirep oigani haina thorang liba N Ratan Susaru yake Chahi khudingi December ki tang nipandagi mapan fawba pangtokpa Orange Festival handak chahi gi oina tarahumdoi Subhash State Level Orange Festival Tamenglong District Headquarter Lower Ground da tha asigi tang nipandagi pangtolagani hairi Hararauda leiba nungtil leima Handloom and Handicraft Development Organization gi worksheet amang asi khunrapam kendagi MLA su oiriba Speaker T.S. Lokeshwar na miyanda kusinakre tharamadu da ex ZP member S. Sarat Chandra amadi organization ge luchingba Sanatom Susaruya ke Speaker T.S. Lokeshwar na subagi hainavi thamduna isa ge senthok lambi lehnana bahona si handloom amadi handicraft ke polam sing marang kaina puthokuna Manipur amadi mapalam da thadoktuna income hena langna bahona gadabani haike hauzik sanabagi pau Masigi sanabagi pauda mamangda marirak world champion oiba ngamkraba Manipur gi danatana India gi chauthok chaningai oireba safaba arambam bobina Thailand gi Pattayada November gi tang 9 gi December gi tang 5 fawba pangtokadaba 9 suba World Bodybuilding Professional Federation of
and Physics Sports Championship ngasi mangarak shuba oina champion oiba ngamduna arangba masek mangal thamba ngamkre lamdam asida natana malemda chawthu chaningai oiba changdamnaba asida aramba bobina mayoknariba lamba singbu yamna laiba mawngda maithiba piduna champion oibagi luhup adu upangam kibani KG Marifugi class ta sanakiba aramba bobi gi kanglup asida lamdam asigi safaba irom rosi amasung saurapam bungo chasu saryake magna gold medal laukiba asiga tharaga championship asida India na laukiba gold medal masing ahum sure mamangda KG humbra makagi class ta Muhammad Wasid Ifamna junior category da gold medal lauduna India ki medal account hangdokibani panbayai arambam bobi world championship da medal taret lauduna malemgi safabagi lamda Maki category da lamba leite haibasi mangjongna utkrabani masigi mathakta gold medal manga lauduna safaba changdamnabagi lamda mana laurakiba amadi silver medal ama bronze medal ama laukiba leirabasu India gi itihas da mahangna ahanbani tha asigi tang anidagi mari fauba Malaysia gi Penang da chathariba ahum suba Dingfeng International Wushu Championship ta Manipur gi sanari singna apaba performance pirakani habigi thazaba lady Maikai Amaromda sanari sing asina Manipur da natana India gi oina achoba mingchat puropo oirasanu haina masana asibu pamjaba singna yapa pausal pirakli Football referee singi fitness amadi theoretical exam tha asigi tang nipan da pangtholagani haina All Manipur Football Association Amphana cherol thadorali Intercollege softball men and women tournament Englisini tara December ki tang tara mathoida ki pangtholagani yaubinimba college ki principal amadi mari lenaba director singna December ki mapan phawi manungda pau phoropa yagari haina Sri Gaur Govinda college ki principal na khanganche thadroli Kerala ki Trivandam da tha asigi tang kumathoida ki kumanga pau pangthokiba humpuga mapan suba amadi nipuga taruk suba junior and sub junior track cycling championship da saru yana bagidamak State asigi cyclist amadi team officials in country championship asida TS Premjit amadi TS Jayantana course oina saru yagani Kangalaba Sanorai amadi course singna tha asigi tang manga pawing da Kumala Park cycle velodrome da report torokadabani hairi Puducherry da January gi tang kunmari dagi kumapan fawi manung da pangtokadriba kuntraga mapan suba sub junior national volleyball championship for boys and girls da saru yagadaba sanori sing khanga kre khangalaba sanori singna All Manipur Volleyball Association ge Kumalam Park leba office da tha asigi tang tara nithoi phawi manung da akuba maro khangnaba yagani hairi makhataba sanabagi pau boyai ningthauzam dagi phongbigani Humpuni Tushaba National School Games Football gi Manipur na Delhi bu goal manga sinda maithiba pikre tarama palna saruk yaduna tha sigitang ani Lampak Main Stadium practice field amadi aronda School Games Federation of India gi khada Manipur na yumbu wedna chathariba sahi 33 makhagi nipi masagi Humpuni Tushaba National School Games Football Main Stadium da sanba hanba mesta Haryana Madhya Pradesh bu goal ani sinoda Telangana Karnataka bu goal ahum sinoda Chandigarh na CBSC Gujarat bu goal sinoda Tamil Nadu na goal ani sinoda West Bengal na bu goal mapal sinoda maithiba pikhi practice field sanakiba match da Delhi na Chhattisgarh bu goal manga sinoda Maharashtra na CBSC bu goal taranito sinoda maithiba pikhi artificial tab ground na sanakiba ahanba match da Manipur na Delhi bu goal manga sinoda Tamil Nadu na Andhra Pradesh bu goal taratare sinoda Odisha na Karnataka bu goal taramari sinoda maithiba pikhi amaronda ground asida sanakiba Maharashtra amadi Punjab goal amata sanadana draw satkre Manipur gi ari suba match haying thilpung ani makhai tabada artificial tab ground da Chhattisgarh ga sanagani Kang Thamibal Kendra Kangkhutna Thongju Kendra Kangkhutpu maithiba pikre Singjamai Kangkhutna sinduna Singjamai Namarakpa Mandop Kam Community Hall da Kangkhut tarani thoina group bari thokna khaidoktuna tha sigi tang kundagi chathariba sahi yankai amadi humpugi Kendra Wise Kang tournament ki ngasi sanakiba match da Thangmaiban Kendra Kangkhutna Thongju Kendra Kangkhutpu Panjal taramari tarani thoi kaptuna maithiba pikhibani hayeng match leiroi tha sigi tang manga da Wangoi Kendra Kangkhut amadi Yaiskun Kendra Kangkhut ka sanagani Cricket Ahanba YWC Trophy Cricket Tournament ki ngasi sanakiba match da YCCA Lilong Chajingna Pioneer Club Langthabal bu wicket Nepal da maithiba pikre
Pioneer Club Langthabal na toss ngamduna ahanba betting tobada over taramari ka ball marida wicket loina turaga run ni putaru khak loki. Masigi pakhumda anisuba betting tokiba YCCA sajingna over taret ka ball mangada wicket ani khak turaga apiba target adu yogduna match si mai pakhibani. Match sida YCCA sajingi sanaroi Kiran Bina wicket ahum logduna man of the match takre. Hayeng nungtil pung tara nithoi makhai tabada Sunriser Yaripok amadi PS Singjamaiga sanagani. Thagachari boyai housing asino mugoeba engasai paw mu phongbigani. Ngasigi oikiba aing asagi pawda ICAR Lamphel Patagi phangba pawgi matung ina ngasigi khwaidagi sakiba degree Celsius kulumdoi dasmik mapal khwaidagi ingba degree Celsius tara dasmik nipal nuksita yawba ising manilgi sang ayukta sada madputara nithoi nungtinda sada yakai nithoi oike ngasigi nong chukide Maroiba pausing amuka hana criminal case in the police na charge sheet matam chana thagalaktabana case kaya loishinba ngamdabani haina Chief Justice Rakesh Ranjan Prasad na high grade. International Day of Persons with Disabilities Manipur gi mafam kaya da pangthoknakre. Amadi Arambam Bobina mangarak shubo ina World Bodybuilding Championship ki title laukre. ISTV ne biziba pau mata sinjari miyeng tabiri suba mukana kunjari.